Kom Purup ki miyoy khuding magta purak pa oina lawwe KUM ing tap na layba pamjaba purup ama oiriba Kom Union Manipur gi president su oiriba Sarto Ahaw Kom na mahake khoirenta kunau da layba apokpagi yumda mapa nai haiduna chatpada suda su laitaba kuki Independent Army gi khulai paiba militant kuntra rom na wahong pahong amata tawdana tamthina purakpagi thawong akanba mawngda condemn tawwe thawong asidi Kom Purup gi miyoy khuding magta purak po ay nalawi hay na Kom Union Manipur KUM gi advisor Boys Kom na penda ba phongdok ray Manipur Press Club ta pangthok gi papaw gi mi phamamada mahak na makhata na hay atam na Kom Purup ta satharagli ba minung si laytaba phuba chaiba gi thawong kaya asina Kom Purup na khundari ba mafam sing hawjik saphadre hay na lawwe maramaduna Kom Purup na khundari ba mafam sing da security matik sana thambina ba laingak na honabiyo Sarto Ahaw Kom na mayumda chatpada Khulai paiba sing asina Churachandpur district ki manungsan ba Chengphei area dagi phaduna makhoi gi kemta pusilaga wahong pahong amata tawdana purakhiba nei mahakpu purakliba sigi maram hanglubada Sarto Ahaw Kom Arambai Tengol gi member ama oibada natana kuki singi mathakta landaba amade security force thajinbada chawna thodang lobagi ni haibana chingba aranba maral kaya sizulakpa si yamna laibak thiba nei Kom Purup asi hawjik thokliba lan asibu loisinaba amade ing tapa hanjilangna bohonariba Purup amane adubu Purup asigi president amabu phuba chaibada natana nongmai phawba sisinaraga hatke tawrakba aside union asina haksina lawdaba ngamloi maram aduna Manipurda khundariba Purup khudingmakna asigumba thokdok asi amuga na thokhandana bohonabiyo loinana thokdok asida chenariba kuki militant sing asigi mathakta chapchaba action lawkhatpiyo thokdok asigi matangda medical report yauraba complaint ama Concern PS ta piragani hainasu mahakna pawgi mifam aduda makhata na phongdokhe